Hojik Iran amadi Israel gi marakta war se full swing dani haibi yai. US na Iran gi nuclear site sing the attack tawkhrawi matungda amukka Israel na Iran gi mafam kya da attack tawkhre masigi reply da Iran nasu Israel gi mafam kya da attack tawrakre masi fresh pau sing ni masigi asok apan lakini details ahan bata panjage ngasigi video sida thamningli bati nahan US na laklaga B2 bombers use tawraga even submarine use tawraga Iran gi nuclear site ahum sida attack tawkhibase hujik US na yam kana claim tawri mawdi masi so I haiduna amarom da Iran gi site gi masi claim tawri mawdi adu am sokpana te khara sokpani so ngasigi video sida Iran na kari claim tawrakli madugi incident aduga related aduga US na kari hairi kayam sokri pankri madugi matagda khajik thamjage masigi mamangda headlines ngasigi top mawari kharatang ahan batay Israel gi war asida US yawi haibase US na yaningdi amadi US ki Vice President JD Vance na ngasi phongdoki madudi prithvi gi miyam na hainari US Iran giran asida chongsille haiduna adu masina te masidi nuclear site saba sadaba tuga ikoi gi deal yadaba sig mari lainai masi Israel ki war ikoi changi haibase asiga mari lainai te aduna US Israel gi war asida involved oiti haibase JD Vance asina kan haiki Aniso wapam na Russia ki expert amadi politician sing na US na ngarang Iran ja tawkhiba attack ase uraga haiki Iran na kariguba fall oi khraba defeat oi khraba adu abdi mathangi target Russia oirakani sini aduna Russia yanuma concern ni Iran fall oi hanbe yati haibo wapam sida Ahumsu wapam na Syria ki capital Damascus ta Orthodox Christian Church amagi marungda miyam tilingai ningjaba kurum jabat chatharingai matamda suicide bomber ama changlaka blast tawhanki masida hojikpawi matungina kun kunithoi muksiba amati 52 sokpagi wani church manung adu ina pumangang ki building damage wiki pathetic wathok amani Syria ki Damascus hariba capital city as a future dasu role yamna chawna leikani haiki So Iran gi nuclear site strike ki matungda Iran gi claim ni madudi sokte yam thina sokte haidra adubu Pentagon gi site gi details khara hairakre makoina claim kana tawri Iran na namsin bani hygiene bani phajana suthakhra bani amati phajana sokrak bani makoi gi site sing to wafam sibu makoina incredible and overwhelming success ni haiki masi US na haibani loina na Iran gi nuclear ambition adu su totally makoina failure tawraga plan sing adu da ising haijalam lesini amarom da Iran di sokte am kanna hujik so hairi masibu haijan nari bra Iran na masisu question oidi asuk sathina bombing tawkraba adugi tungda sok lo habese thajanate US ki operation adugi ming operation midnight hammer kauki namidang ki atheng butanglauda nungthang na suba haiba thokle deep research ki matungda asum hainari nuclear site ahum Fardo Natanj amadi Esfahan madu tawkiba bomb aduna impact ohenki really impact ohenki kayam chawna ohenki masi still debate ki point oiri ahan bada Fardo nuclear plant ase yamna luna semkiba uranium enrichment facility tawphamni masida B2 stealth bomber na 14 GBW57 ko ba yamna luna changlaga pokhai ba yaba adugumba bomb sijinaki Satellite image na clear takli hai madudi side asigi mathakta 6 craters araw makul taruk uba pangi masina clear takli surface ado mathak thangba saruk ase damage ohenkre IAEA gi chief na ki manung da sok pra haibase hojik haibangam kiroi but direct kinetic impact oi ki haibasi su claim ni IAEA gi side amata Iran gi official gi wadi madudagi advance pot puthokrabani han bana puthokrabani amadi damage ase revive to ba yaroi deba mongki nate khara sokhi bodo semjin sajinaga yaisini loina na leak oiba radiation sindokpagi pawdi tadri ani sobada Natanj nuclear site masida US na hit tawdringai Israel na hana hit tawthokre maduda Israel na claim tawki manungda centrifugal facility sokre haiduna mathakta su chekhai hanki sini Israel na han batawsida masigi matungda amuk US na nahan MOP bomb ani use torami mathakki building kaiba amati achauba arawa makul ani su uki satellite image ki matungina masigi nuclear site asigi manungi chamber sokani khanai but Iran na hai US na tawdringai pochai loina ekhoin lothokore amati leak oibagi paw hojik su phangde sini ahum sobada Isfahan ni masigi nuclear technology center asida Tomahawk cruise missile
2 dozen hena kapsilaki US na masina US ki submarine dagi ni hairi satellite image dagi khangi mafam 35 damage oiki partially damage ki sign su uki aduga structure sing su damage oiki sini area aduda building akaya toy amadi namsin bo oi AIEA na report tori masida extensive damage oiki including uranium conversion facility adusu aduga fuel plate fabrication plant haina su lay manungda madusu sok isini adubu radiation leaks ki sign de hoju pawda ute experts sing na hai ispahan da leiba manungi tunnel sing aduda thamliba uranium leifam sing adu yauna missile sing asina yoba khara watlam gani sini masidagi clear khangi struck oidi oiki phajana damage full oihodabagi wani amrom the US ki official sing including President Donald Trump na hai ki Iran ki nuclear facility center sing almost loikre successfully bombing tawki khoina adubu independent analysis tawpa sum samna harbata Jeffrey Lewis koba mati David Albright makoy sing asina argue tawri the damage only kharatani complete oihodre makoy na mot asula supongdok li Iran na 400 kg hena uranium atopada advanced when thaidok hoboi gani maduna at least nuclear bomb tara sabi aisini so nuclear site ahum sidagi radioactive spread oiba leakage oibagi paw hojiksu tadri Iran gi masigi facility sing assess soidra manung da kharadi hantan kremin setback ohen kre masibu amukka hanna pokhalakpada matam kyam changlagani adubu total destruction ngamhodre US na aduna Iran gi nuclear gi wari ase conflict ki wafam oina hojik su leikigani hairi aduga masi loisinda tawba masi diplomatic talk kaya masi ki matang ta lerakhini US na bombing tawkhre haina masi gi wari ase loidri sini Amarom the US na haiki Iran ki attack asig retaliation to from thokte hojik peace talk rom the lakadabani but Iran na anawi step amaga lakhot kre madudi Strait of Hormuz thing lagani masina worldwide 20% oil am 25% gas ki export impact chawna oirabi US ki Vice President JD Vance na haiki masina amuk hena danger situation ohelabi Iran ki related amarom the Donald Trump haiki Iran pu amuk hana create same gani peace ta wapam chatpham thok I makoi karigumba peace yadrabati makoi ki regime change to batabani makoi ki supreme leader Ali Khamenei ki regime change to bagi wapam makoi khanna de hojiki oina adupu karigumba haina tana bata mathang yaraktra di change to bagi wapam so khanna rakani sini amarom the Iran hojik su tumini leiti ngasi akan wapam amga thamlaki makoi na madudi United Nation na meeting ama yang na sinpham thok I amadi US amadi makoi gi marak lainari tension makoy attack to kribasigi wa kaya ngang pam tho isini amrom de Iran ki top official singna Putin ga talk yam important talk to bagi damakta Moscow yau khri hairi matang aswai da wahang amagsulai Russia ki damak Iran na mayam ma help tawki so hojik Iran ki critical timing asida Russia open kari ki help lakte manung da di help taw hana tai manung ki help ato ekoina urude masigi wahang se Putin da direct hangkre masida ma ki wati Israel da 20 lakh Russian lai Israel ki citizen su fanglaba dual citizen pairaba Soviet Union gi matam dagi leraklabani makoy do after all makoy su ekoi ki citizen ni aduna karamna achouba help amadi khongthang thangat kani masi chaw khroba pam amani haiki adubu report singna mathang haidrakli maudi Russia na planning tawri maldi Iran da su nuclear head po ba dugum ko chokolai piragani nuclear gi pot pidori bra masu hairi aduga report ke ana Russia openly Iran gi damakta changlakani haibo pam so haiki ngasi Iran gi side tagi Israel gi mafam ka da tel abib amadi mafam ka da attack tor ki baki paw lai masigi mamang ta Israel na Iran da mafam ka da attack to ki bawani hojik Iran amdi Israel ki war ase ekta loiroi amasung matam sang na changani haibase makoi gi IDF ki chief of staff aduna so mention to ki